Bisnupur district ke Torbung ke area danga sinumidang wara Manipur Police Commando amadi IRB ge apun ba khutfu amaga kuki lal hoba singa akan ba mong da nongmai kap nakre. Irang nem tharakle haiduna mayum da hanjulu balaitan pokpi gi khunja singda amuk hana kuki khulai pai ba singna nongmai kap silakre hairi. Paugak Chow Ikai amadi Torbungi Yung Kun Henba Kuki Lal Hobani Chingnaba Singna Tumna Mai Tharamle Assam Rifles ta Kanbina Bahairuba da Yingduna Lekhi Haina Kunja Singna Maral Sirakli. State asida thokliba irang laksinna balakiba Rapid Action Force ki personal singna new check on the leiba sayon ba dukan ama mai thana ba honaramle. Manipur da administration ani thamba yaroi athuba matamda su chatnariba kuki lal hoba singi marakta action logadabani haina khwairamban kaitel fambi ima singna irang hokre. Maitai Naga amadi Maitai Pangal gi apunba miyoi lising kuntra romna kholau kaya lauduna kakching da wakat khongcha chatkre. Singjamai gi MLA Yumnam Khemchan amadi Uripo ki MLA KH Raghumani gi yumda khoi saunarba miyam na thomjin khre. Amasong Maitai Singi ST demand kamari leinana High Court na takiba directive na Manipur gi irang asi thokan bagi mawong da Union Home Minister Amit Shah na phongdo ki bawa phongbo Aam Aadmi Party Manipur unit na yaning da ba phongdo rakli.